ISTV pau miyang tabiri ba singmutaram nokchare hojik maroi ba pau Myanmar na India machada ahan bo oina laikha da chatpagi visa pire hayeng Manipur dagi miyoi taragi kangbu ama Myanmar da chatlagani Irom Janu Sarmila trial chathanaba Delhi gi damak Imphal thadokre amadi state level boxing championship Kumalampak boxing stadium da hokre hojik mapung ba pau Handak ahan bo oina Myanmar na India machada laikha da chatpagi land road visa pirak pagaloina na Indo-Myanmar Fraternal Alliance ki President RK Sibasandra luchingba miyoi tara hayeng more dagi Myanmar gi mafam kaya chatnabagi damak Imphal thadoklagani Kwagathil da leiba Sibasandra gi yumda pangthokpa pau gi mifam amada magna haikibada New Delhi da leiba Myanmar gi embassy na handak ahan bo oina land visa pirakpa asi yamna nungai masina Myanmar chatpada sel ka hena changlaroi Handaki Kongsat asina Mandle amadi Rangunda lairiba Manipuri transporter singa unaraga Myanmar, Thailand amadi Southeast Asian lebak singda dalol itiki maramda khananai nagani Myanmar da lairiba transporter singa si ayambana maitai maza oibana kudong zaba kaya laigani Amaramda Manipur da miyamna chanariba nga sing asi South India dagi sel amadi matam changna purakliba asi Myanmar rom dagi hongna pusilakpa yabra haibadu yengani Myanmar da Manipur gi sana khonaba Larik Laisu amadi nat kamari lainaba singna chatning labadi alliance asina mateng pangani Look East policy da government khaktana lambi hangba ngairusi Manipur government su passport office ama Imphal da hangna ba khotnabiu nongmanini khak mela tawbana kanaba fangwai fongdokhe Simante sapasi mathakta ngakta satna lai basi hudi apone yang tanna Indo-Myanmar Fraternal Alliance amde ko member mayam tanna khona biro batung chida apoi ki yamna sang sari family pram asumna Myanmar ga ko namna na bokona kasi sakham biraga Myanmar government Ministry of Foreign Affairs Myanmar government na koi len rutta India gi oina with valid passport file ni nyam si satpa yabgi tanzama Indo-Myanmar Fraternal Alliance ki thang pibira ka hajabtai yamna mase koi Manipur singki amdi India singki yamna nungai ba mata amne lobse hanadi land road visa se subi biram dabni Sahi Tarawndo Hena Lamdam Sidagi Armed Forces Special Powers Act 1958 Lokto Haiduna Chara Helagli bi Irom Janu Sarmila Mamangda Mahangna Delhi da Chatuna Chara Helubagi Damak Police na Charge Set Thangat Padagi Ngasi Delhi gi Damak Imphal Thadokre Indigo flight ta security singna akanba section thaurangal loinana mahak Delhi tamna pukhi Delhi da laiba Patiala court ta mahaki trial chathagadore Banbayai Irom Janu Sarmila handak ta CJM Imphal gi court ta puthokibada Sarmila masana India gi Prime Minister Narendra Modi unaningi haiba wafam phongdoklamba laikhibani Amaramda Sarmila na Delhi da hek thungbaga BJP Manipur Pradesh ki President TS Chawbuna luchingba team amana mahakpu airport ta taramna okre Sarmila na Narendra Modi ga hakthengna unaba pami haikre Narendra Modi unanaba appointment lobada hojik mag sak lebak singi luchingba sing unanaba achinba schedule leibana phangkide hari ngarang state BJP team aduna Narendra Modi Home Minister Rajnath na chingba unaduna afspa lokthokna ba taksin kre haina hojik Delhi da lairiba BJP gi Inner Manipur Parliamentary Constituency gi mirek oikhiba RK Ranjan na ISTV News ta phongdorakli Bharatiya Janata Party ka election mamangda Pradhaniyam da haiba apasmagi matanda ikona tawgadaba thapinching ado Senupi Sarmila da kena briefly ikona kari tawgage do khangali masida bagi party president podasa obuna lusinga mantri wasatlo bringai mamangda bagi home minister Puniba Rajnath aduga Seno Arun Jaitley aduga Nirmala Sitharaman aduga bagi tuan lusinga mayam chularaga bagi president pasi doga miyam na detail to pami ado yaga na ki laiba parliamentary process ta detail to bagi even the commission da magi report ado administrative reform da ada raja function laiba parliamentary board of pasi order sauna bagi president pasi president apa pani manifesto ka hak ta danina pasi yam tuna parliament board of chokyo haika Masih dalam begini formally soalnya coba lewat menteri yang polres maupun menteri sore maupun kita high sih kata cepat kedua sebenarnya saya kira tahu seperti
की डिजिटल एरिया लौटोगा तौद्रबनीना पाजरीबना डिजिटल की थ्रूदा करी वाट्सएप अपाबदी मणिपुरदी एक सस्पेंड होगा अंतिल फर्दर ऑर्डर हाइगेरा अंतिल की एक निपुण हाइगेरा तौबियो है तारगा लीगलिटी करी है करी याब लेगे स्टडी तौरगा प्रजाकी अपाबदी थबक तौगनी है थाजब थम्बे मरक्सिदा शर्मिलाना तौबदा मंद सही मंगा ममांग नरेंद्र मोदी की लीडरशिप होगी मान थाजबद मान करीब नरेंद्र मोदी सुनब फंगबदी मागी अपाब अनिंद से मपुंग फाना फोंदोकनी प्रेसिडेंट उन्नबगीदमक्ता सिंधदा वाट्सएप लौबनीना तोगान तोगानबा सार्क कंट्री की लाइला सुनना मयामदो मधुगा प्राइम मिनिस्टर पार्लियामेंट्री बॉडी का तौबनीना मधुगे एप्रोच तौबदा मतम फंगे जमिलाना खरबीद लेगरब ओइरगदी एक्सप्लेन तौबदा मागी हगे होगा चटनी आयरना असिनदी अखोय खितंग कनो तौरे हाइबदा कंसर्न लेबा लेबो की प्रेजेंट सिचुएशन लेबस अखोय मधुमती मनंद्रे नमम तति अति मधुदा मान हाइबसे मान सुनब फंगसु सिखियब के हाइबदा ड्राफ्ट तौदे है अति सिखियदो मा सिंदी लांगिरिबा काउंसिलर सिंगा काउंसिल सिंगा स्टडी तौगे मधुके हाइबदा लौबी हौरे है मधु कई थारगदी अखोयना मधु प्राइम मिनिस्टर नत्रगा थाजब्रे हई नत्रगा हंसी अखोयना उन्नबगी मौन चंबदा सोई है नमनी अदो हाइबो पोदसे अखोयना लीगल की एक्सपर्ट सिंगा माने अतो फदना एग्जामिन तौरगा मधु लेगो मनुग थाबिरगदी on behalf of the Tamil Nadu President, Honorable Prime Minister, RIMS की नर्सिंग स्टाफ सिंगना थबक लेपगी खोंजंग चंगसिन खिबदगी कैजुअलिटी यावना डिपार्टमेंट कयागी वार्ड लेबा अनाब सिंह अमदे डॉक्टर सिंह अवाब मायुकनरे नर्सिंग स्टाफ की प्रमोशन पीबदा मिचंग संगनाय हाइबदगी मधुगी वाहौदगी ngarangdagi hauna changsinkiba khongjang asina emergency case thokpa matamda doctor kaya nurse ki thabak su tawbu yaure casualty gi oina di BSc nursing tamliba mahiroi kharana mateng pangli nursing na tawgadaba thabak kaya anaba seba tawriba miyoi singna tawbu yaure amaramda tongan tongan ba department singda doctor singi pautak matungina layeng ba pukalakhiba anaba kaya doctor unaba phangdaba yaure Manipur Sarkar की Directorate of Information and Public Relation DIPR ना चाही खुदिंगी फोंगलिबा डायरी असिदा यावरिबा टेलीफोन नंबर सिंगी मनुंगदा यादबा कया यावरे मियामना करिगुंबा अमा खंगनिंगबा हंगनिंगबा मतमदा मधु खंगबा ngamnanaba DIPR ना मणिपुर की गवर्नर चीफ मिनिस्टर काउंसिल ऑफ मिनिस्टर MLA डिपार्टमेंट सिंगी मकोक थोंगबा ऑफिशियल सिंगी नंबर पुलिस डिपार्टमेंट फेयर सर्विस हॉस्पिटल मीडिया हाउस अमदे ट्रांसपोर्ट न चिंगबा कयागी मरु ओइबा नंबर सिंग डायरी असिदा यावरे मियामना करिगुंबा अमा खंगलकपा अमदि हंगलकपा मतमदा टेलीफोन यादबा अमदि टेलीफोन चटलबसु रिसीव तौदबा टेलीफोन नंबर कया यावरे मसिना DIPR ना पुथोकलिबा मरु ओइरबा डायरी असिगी वाहनथोक लेहंदबगुम तौरे हाइना मियोय कयाना ISTV न्यूज ता पेंदबा फुंगदोकनरक्ले मरी लेनबा सिंगना DIPR की डायरी दा टेलीफोन नंबर हापननबा पिखलकपा मतमदा अयाबा टेलीफोन नंबर सिंग पिरकपना मियामगी याइफबा अमदि DIPR ना वाना पुथोकसरिबा डायरी असिगी मगुन हेंगत हनगनी हाइरे लाइबक थीबा थौदोक अमदगे सिजा हॉस्पिटल दा अरुबा फिबमदा लाइकनरिबा इम्फाल टाइम्स के एडिटर खुमुक्सम रिंकू गी लायेंगबदा मतेंग ओइननबा ngase तोंगान तोंगान बा मियोय कयाना सेल की मतेंग पांगख्रे Manipur Legislative Assembly के Speaker T.S. Lokeshwar, Minister A.K. Mirabai, Parliamentary Secretary Amin Saha, K.S. Ratan, Horticulture Mission Director MLA K. Ranjit, MLA Nongthomam Biren, MLA Joy Kisan, Kadagi Additional Chief Engineer K. Manoranjan, Bharatiya Janata Yuva Morcha की President O. Malesna, Rinku की लायेंगना बा मतेंग पांगखे, आमजुना पाउमी असिगी लायेंगना मियाम दा मतेंग पांगबिना बा हाइजखिबदगी चाउना मतेंग पांगबिरकपदा थागत फुंगदोरखले
पुलिस कमांडो की कांगबू अमना KYKL की मियोय अमा चटखिबा तांग कुनमरीदा खुराई चाइथबी लेरक मचिंदगी फारे हरे फारब मियोय अदुदी चोंगथाम परेश सिंह अपोकपा चावब सिंह वाहेंगबम मखा लेकाइदगिनी महागना सिजिनबा होंडा एक्टिवा MN01L6449 असिसु फागतले हाइना पुलिस की PRO ना थादोरकपा चेरोल अमना खंगनकले हौजिक अटेन ब्रेक तलौजरी ब्रेक की मतुंगा मयाम तराम नोकचरे थौबाल ओक्रम महिला मंडल निंगोंबा मेरा पाइबी अमदी हाउखा ममांग लेकाई मेरा पाइबी की मियोइसिंगना थौबाल ओक्रम द लेबा होंगकोंग रेस्टोरेंट नियम चुमना फमलमदबगी दमक ngarang mang takhankhre hari restaurant asida phataba thabak tawramba miyoising adudi nanthoktu na chenkhre makhoina tonglakpa gari macha ama miyamna police station na sinakhre miyamna restaurant adu sidoklaba matungda thawal okram lampak ta puthoktu na mai thakre maira pabi nupi amana phongdorakpada asigumba lamchat mangningai oiba restaurant sing thamba yaroi makata na restaurant asida su yangsin khigani haiki balerami masidi wokta balabien ki thabak sida makata na amuk torokta tu aikoina changhan ba je khongjang je sukle lek na changhan lakani haina Amarom da Thawal Okram da laiba mahila mandal gi miyoisingna laikai adudagi fagalakpa yu liter chanirom maithaduna mangankre mahila mandal gi miyoy amana phongdorakpada laikai asida kanagumba amatana ni sa yonba amade sijinaba yaroi haiki Sagolmang Police Station na lamdam asigi club amadi maira paibi singa khusam naduna chatharakpa nisa fabagi drive ta dolai thabi area dagi yu sungba miyoi mari fagatle hare toinana yungau liter chani yu sungba da sijinaba patra amadi yu thongnaba chak sing ngasi Sagolmang Police Station da mai thaduna mangan kre hare Police Station asigi officer in charge AG Kalamna Prajaga mari hena phagat hananaba paikhalak pathabakni mi hat pa gari lak pa angang mana that pa nupi angang singda chatharakpa crime sing asi nisaga mari leinaba ayamba oire maram asina praja singa khusam naduna leptana thabak paikhatlagani haiki driver sigi matang da maira pa biluching bi pukhau gram panchayat ki jila parishad ki pradhan su ya oidb nongmi kapam bimotana wafum kaya phongdukhe ai khuding na chap manu le mina jagani khun khuding gi club khuding gi aduga maira pa bi onai chin khuding ma ki ai khoi masen pau phauna raga jwar sanaba yu thakpa adu lepa irang hauninga oiba sugumba aini adaba polam singa senga sidiki pungtok tok piro manipur samaj se ing matapa shanti leiba idugi chanda lai suda aduga akhoi bi sanan khona bada lamjen khadana manipur ima lepak se chawkhotna bahona bada akhoi awang dam su udang no mine si hai Kanchipur da laiba Standard Robert Higher Secondary School gi boarding da laiba mahire khara chenthora adugi matang da Singzamai Tu Lilong United Club Organization Slukona akanba mieng changlagani hari Thawal District ki manung chana laiba Sero Primary Health Center asi pung kunmari chupna miyam da ana layeng gi khudong saba phangan khre ngarang dagi hongna pung kunmari chupna miyam da ana layeng gi khudong saba phangan ba hokhibagi thoram aduda Thawal gi Chief Medical Officer S Sarat Kumar National Health Mission Thawal gi Rishikesh Sharma Sero Primary Health Center gi Medical Officer in charge Dr. Y Gopal Sana yauna ate official kyana sarugya khe Thawal gi Chief Medical Officer Sarat Kumar na pung kunmari chupna Primary Health Center asida ana layeng gi khudong saba phangalabanina miyamna ana ayek thorpa matamda thoina waningai oidre phongdukhe Lai harauri ba ichilinaw singna liklam kaidana thoram pangthokpiu haina umang lai kanba apunba lup ukalna khangalakle amai bi penana chingba lai thau pangliba singna tangai fadana isagi phijet leiteng jagoi isai amadi haitha leitha sing ngakna chatnana ba khangalakle nat kamari leina daba thoram amata laibungda tawdana basu ukalna apil tawrakle Amoda kai paisali haibagi wahogdagi lalambung makong takhelamam nei kaida thokhiba khana chainaba thodok adugi waroshin puraknaba manipur leiriba imalup sing amadi civil society organization singna hotnabiyo haina lalambung makong nisaban maira paibi lupna ngasi manipur press club ta pangthokpa pawmi singa unabada phongdukre lubasigi secretary Rasesorina lalambung makong takhelamam nei kaida leiba angom bobi koba chahi nifu marirom suraba mioi asida Nauksekpam laikai da laiba Nauksekpam tombina megi tang marida amot akai hundok tanaba hairubagi damak phubadagi makok kaiduna Rims Hospital da aruba phiram da laikanare thodo sigi matang da mari lainaba department sing da wakalabasu thabak amata pakai pidre thokiba thodok adu khwai lalambung makong nisaban maira paibi lupna thamoi sokna nungaite achum aran thidoktuna waroshin ama purakna ba lamdam masida lairiba lanai lup amadi ima singna khonabiu haike
FIR चंद्र लॉस और कईगुम्बा पुलिस ना आइन के बाद थोंगा कईगुम्बा मत लखत एक्शन लखत पिरक्ति अदुना हौजिक लराव को इसावन मैरा पाइबिलमना थाइना दगी येलोंग दगी नुक्सी जानना लेमिनाबा कयो लेकाई थंगबा नुक्सिना लेमिनारी बसी खानाबगी मोता इरांग सागतना इंगना तपना हाने गुमना वारोइ सिलमा अथुवा मतमदा पोरकनाबा होनाबदा जिकमत मणिपुर लेबा सिविल ऑर्गेनाइजेशन अमदी इमालोबसिंगा मतेंग पांगिनाबा थौबाल वांग मताबा डॉक्टर मनिंग लेकाई सोफिया स्कूल मना की ड्रेन चंदना पैसा लौथोखरे हाइबगी मतंगदा ngasi फावबा मरी लेनबा सिंगना अचुंबा वाफम सेंगदोरक्तबगी मायोक्ता मियामना वाकनिफम चटखरे ड्रेनेज असी सूरी हाइबा एक्स काउंसलर ना था सिगी तरानिथोय मदी तरामरी दा फोंगदोकिबा वाफम सिंग यानिंगदे मखोइना सूरीबा मफम अदुदी ममांग सहीगी अक्टोबर थादा महूट डिपार्टमेंट ना सैंक्शन तौखरबा थबक सुफम तरुकी मनुंगदा serial number mangada yauriba mafamni leikaina complain tauriba mafamna serial number 6 da yauriba Sophia School manakini hana sukraba mafamda thabak suri haina utuna miyam bullana wananaba honaba laibak thibani matungda leikai gi khandaba miyoy singda leikai gi oiba thabak thoram sing sinabiganu hare Maranai goiba prikau da hapkadaba miyoy sing sli kaimda kanadaba miyoy ne adu imangda maming thapan bidi nuai trabanina singna jiba kungphana koi praman he phangbaga करीगुमो वरम तारे सुमो वरम तारदी सिंगलुक्तगी तांथोकपा क्लबते याहनदबा मैरा पाइबदे याहनदबा हाइबसे यखोइ लेकाइ मयामगी हाइबा ग्रुप अहम सिगी अमतोय वारे नि हाइबसे मसी ngarang Narendra Modi gi wasak lobagi thauram mangoinana mai lakhidabasi anti national oiba thawongi haina Bharatiya Janata Yuva Morcha Manipur Pradesh na phongdorakli Litaipa su textile ba state BJP gi office ta pangthokpa pawgi mifam amada Yuva Morcha Manipur gi president Omales na ngarang gi wasak loba thauram ase India gi oina historic oiba maramna Manipur miyamna su yengningduna khawrang na ngaina duna leiringai khanghaudana mai mutkiba adu pende thawong adu Manipur government na tawge yauna tawba political gi oiba akhuba mi yengman ba thawong ni haina maral siri hiramasida kupna thijingani hare lokpunuraga tawba mali aduna masi yam thuna masi akoi akan ba khongjang khara akoi gi bijayam gi tarap tege akoi changhangani delhi da so akoi masi thaduna masi akoi gi praja sing bu singna bani amadi akoi bu karyamna bani haibagi wafam ni aina media gi manglaina thamjabas DC amadi mari leina ba police station gi ayaba yaudana hausi bu juar amagum chatharakliba ase Manipur gi miyam amade law and order nga liba home department po phong singna bani haina friends na khangalage masibu thingna ba home department na akan ba thabak lokhat piu hare hauji amuka na tembe amtlogjare break ki matung na mayam amuka na taram nokjare Manipur Sarkar ki Directorate of Education S na Imphal gi mayolda leiba Government Higher Secondary School Nipan gi Centralized Admission System ama pangthok na ba hona ragliba si karamba mongda admission tahungada no haiba si mayek sengdabana mairoi singda chamam na ba amadi khudong sadaba kaya mayok na hale haina desam gi cherol amana haire mairoi kamdong na khangani haiba mayek sengba policy miyam da khangan biu mark basis ta mairoi khanbagi mongdi yabangam loi afaba mairoi sing khanabagi damak entrance test to view masida Directorate na piriba cut off mark asi kharakupna khanabiu haire akom lup kanglei pakna haukraba pari puri ipanat ipunat chanalonchat sanmilon wail kanglol kayabu punna khangmina na bagi khongthang ama oina lairiki pukai ama semga sagatuna ngasi fawu lakli mapung phaba miyam gi oiba lairiki pukai ama oina ba khona riba sida lamdam asida lairiba aibi lairiki supplier dukan aibi singi mari leina ba lup singna lairiki mateng pangbiu hare National Afforestation Program gi makhada National Bamboo Mission Awareness Campaign ga loinana paikali ba thabak thoram singi Chandal Forest Range ki manung chanba khul ahum da ngasi pangthokre thoramasi da Chief Conservator of Forest DP2 L Gopal DP3 gi Chief Conservator of Forest Ais Brajamani Sharma Divisional Forest Officer RK Amarjit Singh Susarugya ke Purum Lining Khul, Purum Khulel amasung Chandra Porto da wa thabagi chathariba thabak thoram sing yangsin ke thoramasiga mari lenana umang kansi haiba street play amasu Chandra Porto da hodokhe Chandal Naga People's Organization na maru oiba thodang logduna palel dagi Modi Khul taba lambi nongju thalak tringai da semjinba hokre haukiba chahi khara sida kilometer kunithoi sangba lambi ase sarkarna semidabadagi kunja singna semba hokibani organization gi president Karnal Analna lambi ase semnabagi damak mateng pangbirakhiba district administration Chandal Kun Suba Sam Rifles Nipan Suba MR Contractor Association Chandal Tongan ba travel leader amadi kunja sing buthagat perform roke
माना मखा तारादुना स्टेट असिदा गवर्नमेंट लेब्रा हंगलदुना अफबा गवर्नमेंट लेरबदी अथुब मतमदा लंबी असि समजिनबियु हाइदे गवर्नमेंट थोइदबा अमा थम्बीबसे अखोय नुंगाइते यारी मखै मीडिया की थ्रू अखोय अपील मयाम के अपील नि थुबुदा गवर्नमेंट ताबिरगा अखोय सिगुम लंबी से सेमबिरबदी अम फागनी से मीडिया की थोंग थम्बे मणिपुर सरकार की SCRT न सिंधुना निमित 15 चुपना चथगदबा योग हेल्थ केयर प्रोग्राम अमांग असिदगी लंफेल पाट लेबा SCRT की इडू सेट होल्दा होख्रे औदोपकी थोरमदा SCRT की प्रोग्राम कोऑर्डिनेटर डॉक्टर वाई नंदिनी SCRT की डाइट इंचार्ज के इसो कुमार मदी टेक्स्ट बुक ऑफिसर एन नलिनीना मरु ओइबा मियोइसिंग ओइना सरुक याखे इम्फाल वेस्ट लेबा एलिमेंटरी स्कूल की ओजा कुंड्रोमना सरुक याखिबा हौदोपगी थौरंगा मरी लेनना डॉक्टर वाई नंदिनीना योग की मतंगदा पांगथोखिबा हेल्थ केयर प्रोग्राम असिदगी फंगलकपा ज्ञान लौसिंग अदु ओजासिंगना महिरोइसिंगदा निंगथीना पिबिरबदी अंगांगसिंग अदुगी हक्सांगदा अफबा कानबा कया ओइगनी हाइखे के सोकुमारना योग से अंगांगसिंगदसु यामना कानबा अमने तंगाई फदना ओजासिंगना अंगांगसिंगदा माइकई कयादगी अफबा ज्ञान लौसिंग तंबीबा तंगाई फदे फोंदोखे पादम से अखोइना खंगबा मतुंगा अंगांगसिंगदा कई खंगनगदोइनो अंगांगसिंगदा हेंदोइसि कइनो हाइबसे योग तमजितोरिबा योग ताकिबिदो ओजातुना हाना मंजोंग आई मदुगी मनुंगी ओइबा एम ऑब्जेक्ट मागी कंसेप्ट खंगदबिया मदु खंगरगदि अखोइना अंगांगदा पिनिंगिबा पोततो कइदोंगदियो निमित 10 चुपना चथगदबा फिल्म एक्टिंग की वर्कशॉप अमांग असिदगी MFDC दा होख्रे भारत की सगनारबी फिल्म एक्ट्रेस सीमा विश्वास की मतेंग लोइनना MFDC अमदी सीनियर आर्टिस्ट टेक्नीशियन एसोसिएशन कताना पुनः सिंधुना पांगथोकिबा वर्कशॉप हौदोपगी थोरमदा MFDC की मैनेजिंग डायरेक्टर डॉक्टर के सविता सगनारबी एक्ट्रेस सीमा विश्वास कतागी हानगी प्रेसिडेंट RK ज्ञानरंजन अमदी कतागी प्रेसिडेंट के गुनी लेमना मरु ओइबा मियोइसिंग ओइना सरुक याखे वर्कशॉप असिदा पुन्ना नुपा नुपी कुंथ्रा हेनबना सरुक यारे थवंगा मरी लेनना RK ज्ञानरंजना मणिपुर की फिल्म एक्टर सिंह असे मतिंग थोकपा अमदे फिल्म एक्टर अमा ओइबगी चपसाबा गुण अदु लेहनना होनाबदा वर्कशॉप असिना कानबा कया पीगनी फोंदोखे तुम कोइना चपि यानबगी अदुगी मकोम सोबा अदुबा इपांदमा यौना लोनिना कतागी मेंबर वेंजनबा लोनेना कताना कप्तन सिंबा गमजदबा कोइना भारतन थेंजरिबा MFDC की मतेंग लोनेना गवर्नमेंट की मतेंग लोनेना कोइना वर्कशॉप सिननबा पांदा थमजगनी सीमा विश्वासना वर्कशॉप असिदा मणिपुर की फिल्म की लमदा खोंगदारिबा मियोइसिंगदा माकी माइकेदगी अखंगबा सिंग ताक्तुना खंगनगनी हाइके MFDC की डायरेक्टर के सबिताना मणिपुर दा यामना तांगना पांगथोकपा असिगुमलबा वर्कशॉप असिदगी सरुक यारिबा सिंगना ज्ञान लौसिंग मपुंग फाना लहोंगनबा होनसी फोंदोखे in the Indian cinema state arts because of the lack of the proper system of acting courses and the classes of this particular section, and so this is the law of MFDC to have such systematic course on MSF Bishnupur District Committee hangdokpaga loinana insolusingani 13 gi thopuna ba committee gi mioi kunithoi khankhre namairakpam Syamchanbu President Khwairakpam Amarbu General Secretary oina hapkhre hausanabagi pau ngasigi sanabagi pau da boxing Tim Mapan gi nupa nupi sanaroi chani humbuda tarukna saruk yaduna ngasidagi Khumal Lampak Boxing Stadium da state level boxing championship haukhre hawdopagi thoram da Industry Minister Govindas Konthaujam Uripok Kendra gi MLA L Nandakumar Health Service Manipur gi Hana Director Oiramba Dr Motilal Rajiv Gandhi Khel Ratna Awardee MC Mary Kom amade Health Service Manipur gi Hana Director Oiramba Dr S Ibomsasu saruk yakhe Manipur Amateur Boxing Association as Sinduna Nimit Tarukni Chathagadaba Championship Asida Nupagi Mari Suba Sub Junior Kunmathoi Suba Junior Kuntaruk Suba Senior Amadi Nupigi Ahum Suba Sub Junior Tare Suba Junior Tarahumdoi Suba Senior Gi Competition da Nupa Boxer Chama Humdra Taret Nupi Boxer Marfu Mapangi Apunba Bout Chama Marfudra Pangthokani
ngasi pangthokkiba nupagi sub junior quarter final da Bisnupur district ki N Samanandana Churachandpur district ki N Patinbu Imphal East ki I Busna Senapati district ki KS Telhaibabu Mary Kom Regional Boxing Foundation ki IS Jingkhaina Churachandpur ki IS Bangkopu National Sports Academy ki W Momochana Mary Kom Regional Boxing Foundation ki Y Kishanbu Thawal district ki O Michael na Senapati district ki IS Birenbu amadi Imphal West ki A Tombana Imphal East ki P Bijen Kumar bu maithiba piduna mathangi round changkhre Tamil Nadu ki Kunara Guru College Technology Combator da mathang thagi June ki tang tara dagi taramanga fawba pangthokadoriba 53 suba Junior Girls National Handball Championship ta saruk yagadaba Manipur team gi nupi gi handball chanaroi tara taruk khalle haina Manipur Handball Association gi General Secretary L Manglem na thorakpa cherol amana khangalakle Canoeing and Kayaking Masanabu Hena Chakotnanabagi Pandamda All Manipur Canoeing and Kayaking Association Sinduna Mathang Thagi June Gitang Maridagi Sahi Taramari Makhagi Nupamasa Madi Nupi Masa Singi Oiba Special Summer Coaching Program Pangtuklagani Sarugyaning Bas Hanari Singna June Gitang Ani Fawbagi Manungda Association Gi Office Tagi Form Laura Nabakhangalakle Yes, school gi Gopal ji kang sangda chathari batara suba players trophy kang tournament ki ngase sana ki bada teka pisum kang khutna siba kalyan kang khutpu pazil taranipal da maithiba pikre Yaifal lamjing kanglop chingar LTS purna sinduna club asigi playground da team kunna saruk yaduna chathari ba ani suba 4 khundrakam jila parisat level inter Ward 7 aside football tournament ki ngasasana ki bada khundrakam jila parisat na tangkhambu goal ani sinoda sawongbung na tangkham makha lekai bu goal mari ahumda khundrakam me lekai ward number 4 na khundrakam awang lekai bu goal taruk mari da maithiba pikre Atopa match amada Harauro part 2 sambai amadi khundrakam pradhan goal amamam chanaduna draw chatkre U Athletic and Voluntary Youth Navy Club Iram Sifaina Sinduna Club Asigi Volleyball Ground da team Tarani Thuna Saruk Yaduna Chathariba Ahan by N Girisandra Singh Memorial State Level Sub Junior Volleyball Tournament ki ngasasana ki bada IGO Oinamna 7-star Ithaibu set ahum amada KYVA Khojumana KLYA Nambol Team A bu set ahum sinoda NAVY Iram Sifaina LLMC Leima Popombo set ahum sinoda ICSA Irengbamna KLYA Nambol Team A bu set ahum sinoda maithiba pikre Atopa match amada Galaxy Urembam laktabadagi KLYA Nambol Team B walkover fangkre Manipur Veteran Football Association gi miyeng makhada mamang thagi tang kunma thoidagi team kunin thoina saruk yaduna Imphal gi mapal kangjai bungda chathariba tarataruk suba challenge ka Veteran Football Tournament ki ahan ba quarter final match ta hayeng nungthil pung amma makhai tabada FVWA mapal kangjai bung amade Basan Nambul mapalga sanagani ani suba ground da nungthil pung ahum tabada Tropsa Malom amade Sadar Hills kangpopiga sanaragani Dangarang Urembam substation gi 33 kV amasung 11 kV control amasung 132 by 33 kV gi relay panel da short circuit tawdagi Imphal East West Ukhrul amasung Senapati district ta ayupung 13 minute nifu manga dagi mai pibada apanba oiki haina Manipur State Power Company Limited Executive Director Technical NG Sarat ki cherol amana sengdorakli Yadava Singh semjillaba matungda 132 kV Karong line 33 by 11 kV Iroisemba Kumalampak Imphal Powerhouse substation da nungthil pung manga minute manga dagi mai piba hoke 132 kV yangang pokpi amasung kongba line pung taruka minute tara manga dagi mai hoke Housing asigi oiba sagi pauda ICALM helpatagi phangba paugi matungina ngasigi khwaidagi saba degree Celsius 13.8 mari khwaidagi ingba degree Celsius 12 nungsita yawba ising manungli chang ayukta chada marfuni thoi nungthildana chada humpu humdoi nongjugi chang 13.2 mm ni Hauzaroi bada maroi bapa mukhana Myanmar na India machada ahanba oina laikhada chatpagi visa pire Hayeng Manipur dagi mioi taragi kangbu ama Myanmar da chalagani Irom Chanu Sarmila trial chathanaba Delhi damak Imphal thadokre amadi state level boxing championship Kumalampak boxing stadium da hokre
ngasi go na dia STV na pizza paw mata solution jare miang tabir ba singwa mu kana khurjare